Leslie su chong chong duna changlai thambal na ngai khoi cha thoi Leslie kobro mama thambal phone lak ambani nangi Leslie na kanano haise thambal my heart haibra kaino Leslie mami tu lang thoga nang phone do pairu bro mama thambal na pai dragabu khangi dro Leslie as ai di pele dana thambal na natin he nang bu nupa ka to koira braba icha thui nang bo Leslie mama na direct sumaina hangjilak padu di sawboy ikai boy tawraga khumla kai dagi no ai khoi ma si baba ahan oirak pagi ne pangang da ngang la da bane ba ai ne cha ka mata sa jara roi ngasai tapta kai sa silak paga puk thalle ai tumnu da bani ko asi hairam laga mama gi phone du ta pai raga hathu hathu chakri thambal na ai ma yengu ne he tawrise haujik ne langfang ga khan khinu ko Leslie mafi marol singdu hongdo aga perp call tawrai Poireton call da paikhala hello Leslie yam khangning na da poire nanga sa khoi mama ga wari sana braba Poireton sanai Leslie na ado mama na kai hairake ba Poireton da nok fit tawraga nang se yam ngausin na re koi baga chat na lai re khara ngango na hari Leslie aseng bagi hairapra ne Poireton na mo hairi haiba Leslie as ai chate ko ngasitang mili hoida imanabi singdo chakchana rubane ba Poireton na atai di kemta chatabrane Leslie na aseng bagi atai di kemta chatti da Poireton na fagi tawbani se ado ai hing la ke tawbani unadaba su kuire ai su tuyep ki coaching nung sat pakhot pa tawbani ne ngahak ta faw hek sangde Leslie adum tapna ko na unarasu yayi da poiresu sangdabani na Poireton na yani ba thoi ai nang yam uninge ba Leslie no fit tawraga hoi adadi lao Poireton na ai heying di jealous ka puna lakminage Leslie hoi yaye adu da poire ai thamage ba mama na ko ba male Poireton na hoi adudi heying pau founders ko Leslie thamage ko da poire Poireton na khangkau kaurai thoi Leslie kai hai gi da poire Poireton na amukasu ai gi thoi Leslie yam nushina kai hai ge ba da poire Poireton amukasu chinglaga thoi Leslie da no aga tai hairaga Poireton da no aga good night Leslie su momon tawraga good night Poireton na thamo Leslie thamage ko Poireton phone do thamkhraba matungda mathanta angau bagum nu haukraba thodok singdu mathang ningsinglaga nokmi tawi asumna nongale area magi table da famduna class 11 gi lyric singdu yenglami sum subject singdu mathang yenglakpada biology subject ki lyric mayai duda nupi amagi photo yauraga leirami area yamunna yengi adoga nakfit tawraga sinani dana nahan kaiga ekhoi tamose iman manadi na khali side si oiramani ba ekhoi tamoga khangnai habado ado photo sidi aingonda gi buhena angang malini masaksu yam phajaba nate mi sunem tak tawba malim si adubu cute oini he aduga ekhoi tamo bu ngawhan ba ngamba nupi si icham misak amadi oiramaroi mangonda itop topa gun kharadi soidana yauramgani ba Eriek mahaki masadu nupi se karambano haibadu khangingba poglai somdana Leslie mama na ngang lisakli ba mayamdu ta daba makhai tumduna lei thambalna tumu atai thangnari ba kairo leikai sidane nang adumaina tawba kana yawgi ha ahing dama kusadana kari tawrino khangde ba exam hek loi khibadagi tumduna dum leire base aina haidine imana tawri sikitasu mateng pangsilakpa yai haibani ni nangbo Leslie mona kongdo mensilaga sugatlaga khangi thambal
मचानुपीगी मनाक्ता चंगसिलगा फैजुबतो चिंथोई अदुगा मखुतो पाइरगा चिंखटली लेस्ली मचिंदो तुम्थोगा अस ममा कइनुमने मी अयुंगंता सिदबुबा थंबालना हाय ngang yari bro nang sinupi ni cha thoi nang bo Leslie na ho ai sinupi na tadi homoi ga dori bro koi nu khong de ba ngasai uk tagi ngang du bo khadang sup tra ba tomba ga loin thugai ra bane ba se thambal na ai na ngang buse yam la taning tra badi nasa na khang na hogol odana adudi nati nang bo ahing daga huran ba ga chat abram ni Leslie as ai khoi ma sidi ba kai de huran bano exam loi bagi khara khita thengna hogot pasidane pangang de hengang sibo thambal na imane nangna tawri badu yamna yaning den he nupi macha ama oi bagi ne khara nga na hogotana chang nung thongba khara suma taw kai do bage hojik tagi ne nupi ama oi bagi chana kanglong ke hasing do hojik tagi tam hodradi nangbo karam kan da tam ge hairi bano Leslie na hoeba mama matam yam lai ri ke dawrage nangbo tam ge ba ai tane hogot cha horage da khara leiradi nakonga loina pakla ni akhoi magi isau ma khol sida thambal na yengun he tawri se kana lodana bu tawri no khangde ba somdana poiraiton iru maithalu jabal loiraduna yam masana na jealous soidala e nusi amadi sana jawba mapanda punna famduna leirami poiraiton changlak paduda nungsina haima icha su yore edana poiraiton oima Nungsina chango amadu solution haurabani poiraiton hoima sana chawbadu no aga handak 12 ki result su 10 gumna ne result fajan siko poiraiton su momon tawraga hoi baba jealous ibani kan honage sana jawbana aduni dana tanjadu da jealous yamna na isai ga ngangang dana kumthara i jealous bye kayam kuirage poiraiton na ngha oire jealous ai gi room da kok adum changak pa yabado boba sana jawbana mo hai noi na chatni haibado chathoro chalo theng khrani ne amo wari makha samna dana leiranu ne he jealous na hoi baba poiraiton na adudi akhoi mu chalu ki ko nungsi amadi sana jawbana hoi ani dusu wari sana dana thokri somdasu Leslie chana bagi loisimba loiraduna leirami thambalna kaidana nangna mukcha tawri bisina Leslie wala lilali tawraga imanabi khaiga koiba jasena hainaba thambalna chatbaga koibaga tumbaga nangi na thause adu mangaire ne ha Leslie na ngasi na loiriba mama ko hayengdagi di chatlarage ba ngasi tang chaluge ba thambalna nang ama ko pangtheng theng na hanjilakanu ko Leslie na fit tawraga hoi mama adu dei chalukhi ko thambal su hoi asumna Leslie yam harau na thokre aduga thambal su macha na thokhibadu lona matung inara e Leslie thodak paduda poiraiton gari manung dagi kumthara e aduga gari gi thong do hangtok piram laga famali aduga punna chatmina khre thambal no fet tawraga makhoi na chatkibadu yenghawi poiraiton gari thawna hanglai kai wai da chalu se aino jealous hangmudana masa su yawrisidi Leslie na aibudi yada yaye jealous kaksing rom do ina kapthara sine du dia poiraiton na hoi aduna farani jealous talline kopol marakta fawan yan baduni ne single ai tang yawrak pase poiraiton na yareda aduna bo punna koiba chalisini jealous ha karam kanda bu phangduino khangdreda date ka chatpado poiraiton ngasina loiba nate ko matam yam lairi jealous na kawin he Leslie exam de kamai tawramba Leslie yam tapna adum nungai ramida jealous no exam su kuira maroi ne haidok toba Leslie kuidre jealous na makhadi kaida tamge khalino Leslie na amu khangdrida adudi asumna wari sana lakpaduna kaksing garden yaure gari do park tawramaga punna kakhat minare jealous swaida pharmacy dana
Poiraiton na yai. Anidu yam ikaina wala ngangnadana tumina fambaduda Jealous na Nueni ngak familiar mo ko ay chana ba khara lawrake. Poiraiton yai. Jealous no fet tawraga chatkre. Poiraiton ngasaidagi fana yamna yenglabasu Jealous yawbaduda yengsinadaba saraga laibani. Adubu Jealous atkibaduda Leslie da yamunna yengai. Leslie di asumna yenglakbaduda di mamayda nungkhatpa hawfa ngamdre. Mamayda luktharaga lay. Poiraiton na kaidawrage phone dati wayam na ngangdani nangba. Aduga unaraga na kemta ngangdrisi kaygino. Leslie yam tapna ikaibagi. Poiraiton nangdi kanada ikariba. Leslie na mo nangonda. Poiraiton na no aga ayngonda di kaygya. Leslie na ay sukhangde. Poiraiton na no fit tawraga hiyengi. Aduga yam nungsina mitkuptaba makhayeng Leslie lalat tawraga kaygino aduga yam muna yenglido ba. Poiraiton na ngasidi nangsi yamna fazay. Leslie choy adumaina ga hajilakano. Poiraiton na asengkine nahan kay urudabagira khangde nangse yam fazay ngasidi. Leslie na no fit tawrakanda fazana ba haiduna tapta kay kethara laagabu kaydaw fazaroydino. Poiraiton na nang suba ay di nang siya mature kara oiramale na khalamisidi amto honglamdrine. Leslie kaino hojik ne inkhalakpa matamsida langhawdana haingwai kiba langba yadoribro. Poiraiton na aibu kari haikrage nangna yam warong na hairaidubo natene aina kiba langba yaroi kaina haikrababa. Leslie adu oirsu ado da poire ay ngasidi wafam amatang hanggiba. Poiraiton na hangu amatang nate mayam hangu. Leslie na da poire na ne ay nungsirise asengbagira natragana ayna da poire bu ngawjabagidamaktara. Poiraiton makhutuna Leslie gi makokta kaksi halai. Leslie na ayoma nahayi kaino. Poiraiton angang amane soidana chaila ani ngasi. Yum hankibadane pomaga changjasanina. Leslie kaigi chai chadu ba idya. Poiraiton na amuk aina nang nungsiramdragabu aina tawriba mayamse tawramkhidro. Apangbi asuyam kuina nungsinaraga aigi thamoi faw masa khanglamdeba. Leslie tumina makokto nontharaga lay. Poiraiton na kaidoroge maktumina layriduna. Leslie kemnati adu da poire ay amuk siyam pakhale. Poiraiton na kaige. Leslie na makatarai hojikti inkhalakpa matamni. Ibani di adum supang phawnaba natido marak marakta natana aduga da poiregi punsidusu aingondagidi ahenbi nupi mayamsu lakhani. Da poirena ai mirai biramgadra khanbada ai wadaba ngamde. Asinasu da poiregi thamoida kari phawge haibado ai tasing uba ngamdre. Poiraiton da no aga hadugi oire nang tane aigi damakta lengdana leibiyo. Aina nangi oina wagadra hairaga nang noina khanjilaiba. Ibani paw phawnadrisibu aina phawnaningdabagi nati thoithoi ibani gi study do kaigadra khanbagini. Ibani gisu matam ama soidana lakhini ye. Leslie mamaido non khalakpada Poiraiton na yenglakpaduga michanare anido ngaihak yengladuna lay. Tanjaduda Jealous na tunglomdagi anido khangprek he khangi yengnarambadu magi maikai amada laithoaga lay. Jealous no aga yareda noina taina nausi kari warino ai lakpa phaw udagai sanaridubo. Poiraiton na warido thaidorai yarse chaklame hana chana batawras. Jealous no aga hoi. Asamna numit kharani haukraba matungda laimana ichatombiya nang bahgoloni he numit na waton yorasi phawba tumdana laikhi ge hairibro. Mili hauraba akhoi mamagi basan se amo pungbu kya tarage. Laimana
nang amane exam loikibadagi tumdunane adum leiradanaaba chalo nachina kha ka do sengdukna ba tawrose nei pabung do news pa hawani chocho ai breakfast sembiragi tomalna ayuk sidagi ne hui hodong chikna badawna lawnari dubu nangi hawna bido mo hawrabo exam loikibagi tumja bagi wani tumja sanu kaidawrage leimana moi pabungi wakhando ayya janingdi ko exam loikibadi tha ama hela bani adugi sumathakta nacha se leisabi phara abani tomalna ho warakpodo matang sadre aina khara ngang cheibadadi namito nanatun ka to chaphu munglaw khai khu kam khidai nacha gi mi chang dana ilina amukai dorage akhoi baba ga mama ga sibo pele da ko ide tomalna ngamjadre nama gi machin se ai ngangna baga ngamjaba za nate leimana o yazare napa macha chap hemana radana noini mana jakhraponi tanjadu da Leslie na Millie ki mama gi number da call tawrai leimana hello Leslie mama Millie bulai khibro leimana laye pahelake Leslie su hoima leima macha nupi bu kawrai Millie icha tombe Millie kai hage mi mama leima kai da lege nang na khumlai du bo Millie o washroom da kai hage mama leimana se Leslie call torokoni Millie yam harauna ha piro se hello Leslie sanai be ma yakai biramro Millie yakai jare kariyawa haibi gadabano Leslie nang pawam tarabo Millie na kai pawng haisa Leslie as loire adu fauta jiba Millie na kai pawng haiba ta ju hairaga Leslie na ho ekoi exam do horen nungtil gine pung ahum da haidu ani ye Millie yam ngakna kai no haisa kamai to duiba dudia kai no yam thuna date 18 da ni haidai ne Leslie na khangda isu ngasai mama na hairakpani aisu somda faja bane pasan kaya ama sailing thiba dawna thiri Millie na aisu ne be ma tum hogat patagane ngangwa mayam sini Leslie aina khaleba ngasi gi mangse form ma ita ta dena Millie na as kamai tawduino aidi pakhat pada kainom tawriba mangi wadini ngarang do ibema makok tang manupa manane lafu se amuknanda tawramine haba Leslie is nangi mangduna marolaba kai mangno dubo amukta fawba tajadrine ja ni ko mangse Millie na horen exam result se yam wangba ama natragana longbra kainom tawduri Leslie yare exam ki thokpa ado 11 se kai da tam se hainoba Millie ho exam tu tane hananta pass to kisi aduga khana seba Leslie na hoi farine ado horena mu pa phonarase thamagi ko ai da poi reda mu call tawgeba Millie na says yade ko bye horena result do hainarase ani dogi wari du tabada leimana icha to bia no exam haido khrabo mama di kem da ta haudena Millie kai de haido puno horen haido ni leimana fare aine noi pabung da mukta hairukhi leimadu asi hairam laga chakhum lomda kau duna changlai